Imphal East District Police ki Commando Unit amadi Hangang Police ki apunba kangbu amana drug lalonba miyoi ani heroin number 4 powder kg ani ka gram ga chani marifugunipan konana Khabam Lamkhai Manipuri dagi fagat pa ngamkre far ba miyoi ani dadi Manipuri Devi Lane dagi Abhinas Oli chahi kuntra apokpa Pasuram Olini amana masagi chahi taraga nipan sudriba minor ni hairi makoi ani na heroin number 4 powder kg ani ga gram chani ga marifugunipan adu tongan ba sapon case chama ga humputra tarukta haplaga punana ba honaramani makoi ani na tonglakhiba tata truck amadi mobile phone ani amasu fagatli hairi faraba Abhinas Oli na phongdoropagi matung ina makoi ani na purakliba tata truck adu senapati karong bazar dagi Raju Thapa chahi nifu hairi miyoi ani asi dagi ni hairi loyana heroin powder hapa sapon case chama ga humputra taruk adu na tata truck ki spare tire manung da haplaga senapati gi chikhulen dagi puraklaga purakibani hairi faraba ani mak makha tana legal action ki damak Hangang police station da sinakre hairi